Addiction haibasi wakhal gi laina makhalamani laina asidagi nanthok ke hairabadi willpower kanba mathau tai haina Health Services ki Director Dr. N. Hemant Kumar na phongdorakli unmasked the pill countering nicotine and tobacco addiction haiba timda Directorate of Health Services and State Health Society National Health Mission Manipur amadi Indian Medical Association asinduna lamphel patta laiba IMA Hall da pangthokiba World No Tobacco Daily Singani Kunga Taruki Thorom the Wafa Masimahang Fondo Kibane. Mahang Makatan Hai Kunai Asida addiction Makal Kayamarum Ladiba Asig Manunda, alcohol addiction, drugs and narcotic substances addiction, tobacco addiction, Asina Chingba addiction Makal Kayama lady. Addiction Haiba Asimak Makal Amatada Apabalate, Kunai Asida, alcohol Amadi drug addiction Giwena Dimira Pai Ima Singna, Achobat Haudankaya Lauduna Ating Batamle. Adubu tobacco addiction gi matang dadi imai bil singna hene addict oibagi chang yamna lay masimak yamna laibak thiba amane ngasidi tobacco addiction gi mayokta sangsilakli ballan asida ningba kainingai oibagi phibam amada lakle imung khuding mafam khuding nupi nupa angang ahal pumnamak tobacco addiction gi safuna ngasidi chaitheng nang halei in khalakli ba angang singna drug addict oirakpa apokpana alcohol addict oirakpa amadi apokpina kwa talab addict oirakpa asina maram oiraga Semdok na bagi lambi urakta bagi mawong amada lakle alcohol addiction, drugs and narcotic substances addiction, tobacco addiction, hairiba addiction makal sing asida khwaidagi hena paktakna na addiction oiriba si tobacco addiction asine tobacco addiction gi manung chana churup thakpagi addiction asisu style ama oina khanarami adubu tapna churup thakpagi habit asi addiction da taraktuna churup thakliba miyoi adu khakta natana imung manungi miyoi sing adu fauba secondary smoker ohali naha oiringai matamda thakkiba chakiba pumnamak amata lemna mangloi hakchang na sontaraklaba amadi pangal yauroktraba matamda pumnamak fudurakani adubu matam adudi thenglani semdokpagi tanja phanglaroi addiction haibasi yamna tamthiba brain gi craving makhalamane khudam oina hidak mana toina sizinabadagi oral cancer naraba miyoi adu operation tawbada ya manungda kwa maru yauramba thengnaki addiction haibasi tarai na nanthokpa ngamloi yamna kanba willpower amadi khangba kanba mathautai haina mahangna haiki thormaduda State Mission Director NHM Manipur Dr. M. Dinesh Family Welfare Services ki Director Dr. N. Bino IMA Manipur State Branch ki President Dr. Simpson Shariyo amadi IMA Manipur State Branch ki Secretary Dr. A.K. Ivohalna maruoiba michunglen singoina sharkyaki Aingondigi horaga noina samakna maram oiraga noigi persuading capacity singakanda mi kaya smoke thadu hamnung hage mi kaya jada sara tun hage angang kaya tobacco ki production handong si question se isana self retrospection ama koi noina mang tong da mam chane ar for that campaign akoina hanjan say winning world tobacco ki se pangthuk maram chadi koi ngai ka khalaga space be maga photo thaganaga lotion nate we have got a very strong responsibility ar adugi do discharge to na bane wa ngasi akoina mayam punna discuss